अहानबदा मरुइबा पाउ थमजरी रेखा मिहाट का मरी लेनना पुलिस ना फागत क्रबा मपुरोइबा दिजमनी कोर्ट ना नुमित तरानी पुलिस कस्टडी रिमांड पीख्रे जेएससी ना तोंगान तोंगान बा वारेप अहुम लौख्रे लैंगाक न सेक्सिन थौरांग कया लौखलबसु रोहिंगा सिंह संगसिलकपा लेप्ट्री मोरेदा पुलिस ना रोहिंगा मापन अमदी पुसिलकपा चेनबा अमा फागतख्रे ओइनाम अर्वान एक्सेलरेटर वाटर सप्लाई स्कीम अथुब मतमदा थबक हौदुना मियामदा इसिंग फंगहनद्रबदी खोंजंग लाकदौरी रिम्स की डायरेक्टर सिंधु हाइबदाबी तौदुना नन टीचिंग एम्प्लॉय वेलफेयर एसोसिएशन की खोंजंग कंसिलकली खुरुमजरी टाइम्स ऑफ मणिपुर निमिदांग पाउमी एंग ताबिरिबा पुनमकपु अरुणबला तराम ऑक्सरी ngasi मरुइबा पाउसिंग मियामदा संदोकना पिजरी ममांग थागी कुनगा मापनगी नुंगथिल पुंग अमगा मिनिट यांखै रोम ताबा मतमदा सिंगजमई थोकसोम लैकाइदा लैबा रोबर्ट नाउरिमगी अपोकपी ममा रेखाबु मसागे मयुंगमक्तदा तमथीना हालमगी थौदोका मरी लैनना सिंगजमई पुलिसना लौखटपा केस की थिजिन हुमजिनबगी सरुक अमा ओइना लैखिद्रबी रेखागी मपुरोइबा नाउरिम दिजमनी चही 63 ngarang numitang पुंग मंगागा मखाइरोम ताबा मतमदा पुलिसना फागतख्रबा मतुंगदा ngasi चीफ जुडिशियल मैजिस्ट्रेट इम्फाल वेस्ट दा पुथोखरे कोर्ट ना नुमित तरानी पुलिस कस्टडी दा रिमांड पीख्रे ngasi नाउरेम दिजमनी बु कोर्ट पुथोरकपा मतमदा पुलिस की माइकैदगी रेखा की मिहाट असी दिजमनी ना सथखिब्रा हाइबगी चिंगनबा याबा खुदम कया पुलिस ना थिजिनबदा फंगबा ngambगा लोइनना मखा ताना थिजिनबा मथौ ताबना नुमित तरानी पुलिस कस्टडी दा थमनबगे अयाबा पिबियु हाइबा वाफम थमलकपदगी कोर्ट ना अयाबा अदु पीखिबनी हाइरी अमरोमदा रेखा मिहाट की मायोक्ता सेंखिबा जॉइंट एक्शन कमिटी अगेंस्ट द ब्रूटल किलिंग ऑफ नाउरेम ओंगबी रेखा की ngasi सिंगजमई थोकसोम मखा लैकाइदा पांगथोखिबा मिफमना जेसिना तालिबा डिमांड सिंग अयाबा फंगलबनिना हयेंग असिबा हक्सांग लौदुना लैखिद्रबगी अरुइबा मथौ मंगम पांगथोकपा हाइना वारेप लौख्रे जेएससी की मिफमना मखा ताइना अरुइबा मथौ मंगम पांगथोकपा अदुदा मिहाट अदुदा सेनै थाजबदगी पुलिसना लौखटख्रबा रेखा की मपुरोइबा एन दिजमनी सरुक याबा याहंदबा लोइनना मपुनसी चुपा लैकाइदगी तांथोकले हाइनसु वारेप नखे टेक्नोपोल डिस्ट्रिक्ट पुलिस की एसपी की मीटिंग मखादा हौखिबा नुमित खरनिगी ममांगदगी मोरे यावना तोंगान तोंगान बा मफम सिंगदा पुलिस की कांगबुना सथखिबा थीबो हुंबगी थबकता रोहिंगा नुपी अहुम यावना मापन फागत पंगमख्रे फागलबा रोहिंगा सिंग अदुदी म्यांमार की तोंगान तोंगान बा मफम सिंगदगी साइक हसीम एलाइस मोहम्मद अनवर चही यांखैग माथोय यासिन चही हुंफू परबिन चही तरागनिपान राजुमा अख्तर चही तरागमापन दिलदार बेगम चही कुनगतरुक रफीक बेगम चही तरागमापन अमदी अब्दुल करीम चही कुंथ्रानी मखोय सिंग अदु सोरा सिंग वांगमद लैबा मोहम्मद तही चही कुंथ्रा अपोकपा मोहम्मद यसूब कौबा मियोय अमना मपुंग ओइबा थौदांग लौदुना इम्फालदा पुरकपनी हाइबा खंगबा ngambadagi mahaksu पुलिसना फारबा एमडी तहेर हौजिक सोरादा चंगजफम लौदुना लैरिबा म्यांमार दगी नारोलदा चंगलकपा रोहिंगा नि हाइबसु खंगले एमडी तहेर मैजिस्ट्रेट पुथोकलबा मतुंगदा लोगी मतुंग इन्ना मखातान इन्वेस्टिगेशन चथबा हौख्रे थौदोक असगी मतांगदा पाउमी सिंगा उनबा अमदा टेक्नोपोल डिस्ट्रिक्ट की एसपी थोकसोम विक्रमजितना हौखिबा नुमित खरनिगी ममांगदा गी रोहिंगा खरा मोरे रोमदा चंगलकपा याई हाइना पाउ अमा फंगबदगी टेक्नोपोल डिस्ट्रिक्ट की हेडक्वार्टर डीएसपी एन सुरेशना लुचिंगबा टीम अमना टेक्नोपोल पुलिस चेक पोस्टा चेकिंग चथबदा रोहिंगा नुपा अनि नुपी अनि छासिनबा चेसांग यावना आधार कार्ड छाजिन मोरेदा लैरंबदगी फागत पंगमखी मखोइबु वाहंग पंग चथबदा अतोपा रोहिंगा खरा अमसु मोरे रोमदा लैरे हाइबा खंगबंगमबदगी मेगे तांग कुनगनी पानगी नुबिदांग पुंग 10 रोम ताबा मतमदा मोरे बाजार एरिया दा लैबा होटल दा थीबहुंबगी थबक चथबदा होटल अदुगी रूम नंबर 203 अमदी 204 दा रोहिंगा नुपी अहुम अमदी नुपा अनि अमगा फाबंगमखिबनी हाइखी इन्वेस्टिगेशन थिजनबदगी खंगबंगमखि मदुदी हाइबा रोहिंग्या सिंग असि ताहिर अली हाइबा रोहिंग्या अमना मास्टरमाइंड ओइबा ओइरगा इम्फाल फावरगा मोरे तम पुसिलखिबनी हाइबा अदुना ताहिर अली से खोइना फाना कन्ना होनकी
मदुगी मखा तावा थिजिलकपा इन्वेस्टिगेशन पार्ट अमा ओइना ताहिर अली से खुना ताई कुंट्रा गी अयु अंगनबदा छोरागी मफम अमदगी लौखती अमसुंग माइको कंसर्न मजिस्ट्रेटर पुथोलगा आइनी मतुंगिना अखोई मखा तावा हौजिक मथौ तौदना लैरिबा ओइनाम अर्बन एक्सेलरेटर वाटर सप्लाई स्कीम असी अथुब मतमदा मथौ तौबा हौदुना मियामदा इसिंग पीगदबनी हाइदुना मियामगी ओइबा मिफम अमा ओइनाम खुन्याई कम्युनिटी हॉलदा ngarang पांगथोखरे एक्शन कमिटी फॉर ड्रिंकिंग वाटर ओइनाम हाइबा एडोक कमिटी अमा सेमदुना नुमित मरिनिगी ममनुंगदा मरी लेनबा डिपार्टमेंट PHED की एग्जीक्यूटिव इंजीनियर ना थबक ओइना ओंथोक्तुना मियामदा इसिंग फंगहनद्रबदी अकनब खोंजंग कया संगसिनबा वारेप लौरे हाइना कमिटी की कन्वेनर ओइनाम हेमंतना फोंदोरकले ओइनाम म्युनिसिपल काउंसिल की चेयरपर्सन एन सनाहनबी देवी ओइनाम दगी रिटायर्ड ZEO S तोंबा सिंह रिटायर्ड टीचर O इबो चौबा खुमन रिटायर्ड टीचर M रोमेशु थोरमदुदा सरुक याखे बिष्णुपुर डिविजन की साइड की सोईदना खंगबिरकने खली करिगुंबा मसिना हेना खुदोंथीबा थोलतनमगिदमक्ता ई साइडना सिगुंबा अखोइगी सिंग फंगदना लैरिबा कालेन थागी अवाबा था सिदैदा वाटर सप्लाई स्कीम मसिना सिंग पीदना लैरिबा सि खरा मखैदो ओइसु कोंगनमगिदमक्ता पांबाय अमा थिबिगिनी हाइबसी अखोइगी प्रजा सिंगी माइगैदिगी थाजजबनी कैगुंबा तरोक्तबा तारबदी अखोइ अथुबा मतमदा ngasi अखोइना लौगदरबा वारेबसी थबक ओंथोरनमगिदमक्ता डिपार्टमेंट की साइड अखोइ मेमोरेंडम नसिंगबा पिसलकनी मेमोरेंडम मसिदेता अखोइ तारीख नसिंगबा हाइरबा मतुंगदा अखोइना पीरिबा तारीख अदुबि फावबा मनुंगदा कैगुंबा थबक ओंथोक्तबा तारबदी ओइना प्रजा सिंगी माइगैदिगी अचौबा खोंजंग मसंग मनोगिदमक्ता अखोइ सेम साबा लोइजर Regional Institute of Medical Science RIMS की non-teaching Employee Welfare Association na dabi kaya tanduna nahandagi hoduna changsilakiba khongjang hena kansinkre ngasi khongjang adugi saruk ama oina RIMS ki tongan ba block sing thingjinbagi thabak changsinkibana ana layang da chawno khudongcha daba kaya mayok na hale association ki maikai digi RIMS ki director Santa Sindriba Fauba khongjang makhata na changsinkigani hairi ngarangsu karmachari singna changsinkiba khongjang police kangbuna thugai kibani मणिपुर की तोंगान बा मफम कयादा थाबुम अमा चुफना सथरखिबा मे डे की थौरम ngarang इंटरनेशनल लेबर्स डे गा मरी लेनना लोइसिनख्रे निंगथौकोंग पब्लिक पार्क ता पांगथोखिबा थौरम अदुदा सरुग्याखिबा सोशल साइंटिस्ट डॉक्टर IS कोंथौजमना हाई ngasidi लौमी सिनमी ओइरबसु अरानबा तौबसिंगबु लाले हाइबा ngambage matam oire afawba doctor engineer MLA khudingmaksu sinmi makhal amani aduna lawmi singminasu MLA oigera minister oigera makhoina aranba tawrabadi lale haina haiba ngambagi thauna leigadabani natrabadi lawmi sinmi sing asi hingba warakani haike social scientist Dr. Dhanabi Laistram na phongdokibada nongmagi changdraba yadraba chana thaknaba puthokliba lawmi singbu hanthana khanba dukka punsida natraga sahida amuk anikhak darkar oiba Dr. Engineer Ukilbu yamna thak wangna khaliba aikhoigi kok asi semdokpa changi haike करिनो हाइबा कांदा नसेति MLA ने तौरबसु मिनिस्टर ने तौरबसु पुलिस कमिश्नर ने तौरबसु पैसा पाइबन ने तौरबसु हेने शक्ति लेना खंदा नियम ने तौर परेबसु माने तौर थबक से चुनावदी ai khoi ram सब चुमी याने सपोर्ट करना लाले की नहीं लाले हाइबु अदु न थौना दो नसि सिनियर मा लैलाली पे खoi वखन थौना फबे को मगो गाइसि ने तौरबदी मंत्री ने तौरबदी न कन अचौवनी ने तौरबदी मान हाइरदी चुमलबनी जिन की आसान मा मानसु मदु हेक्ता चुममनि का खंद थबक हौजि की लाइरबा उपाय लेते वइ खोजि फाउरो Teknologi mungkin ayu koyere nungkilore nungkawan tumo koyere hai busagera sa busagera singsi busagera lomi loi butura madu dari gomna dari ba adu buto komitu berbar ko butura ba sai mama nungka buto komitu jinya dari sa forum asini wakalo jima ahad thabo bachangi Hemophilia Society Imphal Chapter amadi National Health Mission Manipur ga punna khusaminaraga doctors amadi nursing da outreaching hemophilia care haibisigi matang da awareness program ama More Hospital gi conference hall da pangthokre thoramadu da former
Head of Department Transfusion Medicine RIMS amadi hauzik Hemophilia Society Imphal chapter asigi President Oriba Dr. A Mainaseng amadi More Hospital asigi MO in charge Oriba Dr. Bikramjit Ningthongjana maru eba Mithunglen Singh oina saruk yake thoram asiga mari lainana Dr. A Mainana lamdam asida Hemophilia care gi maramda pak sana khangba watpana ngasigi awareness asi pangthokpani masida hospital asida lairiba tongan ba doctor staff nurse sing da outreaching hemophilia asigi matangda hena mamutana khanghanabagi damak awareness asi pangthokpani amadi makhatana atopa district sing da su haireba hemophilia care gi awareness sing asi pangthokani haiki hemophilia gi kuthangdagi aduga hemophilia federation india gi kuthangdagi ekoina free factor sing pidun lai adugo recently government of manipur da national health mission gi kuthangdagi ekoi factor mayam ama lebidana around yam pro paisa mayam ama gi lebidana koi gi manipur gi patients sing se achoba relief ama fangani Manipur Muslim Welfare Organization MMW ona Mamang Thakhtagi Imphal gi maru oiba kaithel ama oiriba Khwairman Bazar da famliba dukandar singna pochai singi mamal hena yondana ba amadi dukan aduda stock ta lairiba pochai singi list amasung madugi mamal miyam da khangnana ba dukan gi mamang da thenana ba khanghan khrabasu ngasi fawba dukandar singna thabak to oina pangthok tabagi mayokta ngasi MMWO ge thongmi singna Imphal gi alu gali yauna tongan ba mafam singda drive sathakre drive aduda Chana Kanglon Ilamdaba Dukan Kaya Thonglon Sinkre Khongjang Aduda Saruk Yakiba MMWO gi General Secretary Amazudinna Wafam Kaya Amasu Fongdorakhi Masi tasengna Manipur Muslim Welfare Organization masig mayokta masi de hawbadagi loy phawbada akoi khongjang se mai pakti phawba thengna khikani loina matungda asigum laba dukan sing asina price list chetaba dukan sing se masi de matung ju chathbata agde akoi dukan thonglon gini masi Lamdamasida lairiba tongan ba private hospital singna analayang thabak sathabada section thorang lokhatre haina hauzik North East Frontier Railway gi deputy chief oriba Uttar Pradesh tagi laktuna Imphal gi Babupara lairiba Arun Singh na ngasi Manipur Press Club ta paumi singa unaba amada haikre mahakna makha taraduna mamang thagi kuntra da mahaki loinabi angang unana bagi damak singmairong da lairiba City Hospital da admit tauki hospital adugi Dr. Su ODB RIMS Hospital gi Dr. Bilasini na numit aduda angang unaki angang adu fibam charak tabadagi Siza Hospital amadi RIMS Hospital da mathang refer tawduna laikanaki adubu live activity angang adu ngarang ayu pung 10 makhai taba matamda laikanaba ngamdana RIMS Hospital da laikide RIMS ki doctor singna khanghalakpagi matung inna angang unaba matamda section dabadagi khudong thiba thodok adu thokibani harakli maram aduna lamdam asida lairiba private hospital singna section na thabak tawbiu haiba wafam kaya amsu thamlakhi with the Imphal people, Imphal doctor and all the nation. This type of, my baby is fully matured. Baby weight is 3.5 kg. It is almost completing 39 week. Everything is okay. Irrespective of that, they have murdered my sweet child. And you can see, outside my child is there. And my wife in between deliveries, she told me that even they don't allow the peoples to go inside. It's okay, it's their thing. If they are not allowing any family person inside the hospital, inside the delivery room, it is their responsibility to maintain good health to the mother and child. Paugi maraktan aten break amatang luxury. Langsin Biraksi, Yaisna pre-owned cars. Government ki registration fanglaba amasong ningthina certified tauraba makhal machugi four-wheeler sing fongbigani. Yengbisi adom ki apamba gari adom su line car tongba yaragani. Gari ga mamalga chanana fongbigani. Yaisna pre-owned car sangangai opposite to airport. Mobile number 82590 54531. IPS, the Imphal Public Higher Secondary School, Kanchipur, near Manipur University First Gate. Admission opens for class 11, both arts and science. Some highlights of the school:
Scholarship for meritorious students, strict discipline, separate hostels for boys and girls, gymnasium and fitness centers, guest professors and lecturers, smart classrooms, special concession for handicapped, OBC, ST and SCs, orphans, art and theatre, free education, free admission, separate study rooms for brilliant students, maximum first divisioners, letter mark holders, subject toppers, inspire awardees in the higher secondary examinations, direct admission for the wards of strict parents, IPS, top choice for your child career. Hello. Hello. Pakong ama chalake. Chalune. Chahi amagi plan tauge haradi. Oh, phau pambi thabiyo. Okay. Chahi taragi plan tauge haradi. U pambi thabiyo. Chahi chamagi plan di. Ichabu afaba school dam hai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School du da dum changnai na coaching tohanba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam gi topper su putokraba. Khwaidagi chawba, nanba, khwaidagi phaba school. Last ba khong. Kari school no. Slopeland Public School Khongjom chumabra. Chumme. Yam khangi ko. Yes, only Slopeland Public School Khongjom. Heritage Convent, Oripok Bachus Pati Laikai and Naramthong Kolem Laikai, Imphal. HSLCE 2019 at a glance. Congratulations, a school where winning is the habit. Superstars of Heritage gets a cash prize of ₹1 lakh each. Arena Wycombe, daughter of Wycombe Wilson Singh, 15th position, 92%. Total mark 552. Selina Laishram, daughter of L. Surchandra Singh, 20th position, 91.17%. Total mark 547. Sanjinbam Eric, son of Sanjinbam Nauba Singh, 22nd position, 90.83%. Total mark 545. Trailblazers gets a laptop each. Elangbam Lingjen Leibi, daughter of E. Naubi Singh, total mark 540, 90%. Henry Nauram, son of N. Nandeshore, total mark 530, 88.33%. Leo Tauchom, son of T.H. Romeo, total mark 527, 87.83%. K.H. Rohit Singh, son of K.H. Rameswar Singh, total mark 522, 87%. S. Veronica, daughter of S. Dhanachandra, total mark 516, 86%. R.K. Lamchin B, daughter of R.K. Joychandra, total mark 514, 85.67%. S. Debyarani Chanu, daughter of S. Biramangol Singh, total mark 511, 85.17%. And Narmada Devi, daughter of N. Thoiba Singh, total mark 511, 85.17%. Felicitation on 25th of May, Saturday at Haurang Sabal Heritage Campus number 3, opposite Haurang Police Station, Imphal West. The Morning Talk, raising the voice. Discussion and talks on various issues of Manipur, nation and globe, along with review of newspapers. Watch out every day at 8 a.m. only on Times of Manipur, Tom TV, the first private satellite television channel in Manipur. The Morning Talk, raising the voice. Break matungda makhataba pau pizari. Furup ama masak takliba nat amadi chatnabi sing asi manghandanaba hotnagadabani haina wangoi kendrugi MLA Olukoina fongdokre. Wafama sing asi yumnam huidrom khunyai laikai community hall da pangthokiba Holy Festival hugdokpagi thoramda fongdokibani. Laisang Hidden Women Cultural Academy Yumnam Huidrom Kunyai Laikaina Sinduna Pangthokiba Holy Festival gi Thoram aduda former Minister Y Mani Padmasiri Awardee Warepa Nava eminent playwright PS Gunachandra Sharma amadi NEZCC gi member Khetri Jugindro su sarugyakhi. Chief guest oikiba MLA Olukoina makha taraduna Hindu lining satpasingi yamna maru oiba kumhai ama oiriba Holi asi lining laisonga yamna mari leinaba amani furup ama masak khangge harabadi furup adugi nat amadi chatnabina masak taglibani Holi gi top topa masak asi hena khanganaba honaba mathau tai haiki pai pusing chanara maching chem mulhan gi bayade masi mangan gi bayade masi ki kangun se khoi muthat bayade मियोई वे कोई दी अमुक चखिनी अमुक होरकने सिदी जेनरेशन टू जेनरेशन मसाना दम थाइना दगी सिदी कोई कान बयाद्रबने
aduna khoina am tung da horko de generation sing sida masigumba khoina ngasi pangthok leba chumaina tawromba sigumba mayam sing asine khoi ge horko Tongan tongan ba Holy Del Marina Sarugya Kiba Festival aduda Holy Saisaksu Kudol Tamki Thoram aduda Sarugya Kiba Padmasiri Awardee Warepa Nabana Holy Festival Pangthokpa Sina Holy gi top topa magun sing adu khangbangamle basantagi matamda pangthokpa kumhei oirabasu ngasigi mirol da hena khanghanba ngamnana ba demonstration oina utpani asigumba festival asi tongan tongan ba maphamda pangthokpagi tangai fadaba lai haiki Dibara sedo matam lai ro Tonga ras ki makan mana do mari agat na go matam lai pedum su exhibition to betaraba ye amda propagate to ge har boiti apoi na madu di matam lai te adana pen exhibition oriented festival ama to banina matam hen gregesu apoi na si Holy Festival of to bise asi akai betari muta lai te haina mayam na se na thagor digeni Ahan bagi oina akhanaba mafam ama khandoktuna athuba matamda Rajya Sainik Jila Board hangdoklagani haina Education Minister TS Radheshyam ngasi Imphal West Lamfelda laiba Rajya Sainik Board Manipur gi head office ta Armed Forces ex Servicemen Association Manipur AFESAM na sinduna ex servicemen singda tengbang birakpa miwi singbu taram okpa amadi media singa unaduna wari sanabagi thoramda fongdokre Minister TS Radheshyam na makha taraduna lamdam asida laiba ex servicemen lising taramathoi asina punsida thengnarakpa awa nungai amadi maraiba kidama kathokhiba wari sing asi aiba oina puthoklabadi inkhalakliba naha singi oina su achouba langai pukai oigani khanjai haraduna Minister masagi furikaudagi AFESAM gi mafamda lupa lakh taragi sel gi tengbang pikhi So dakar soidana lei hai takpi rabanina loina makta hangno ko ngam so karam bada hoji priority basis ta hangno ko yawa ge hai so koi toy no unaraga tamono so we will design a system and employ the system 10 years of service leading ai thabak to ga bhot lecture bane adu matamda paisa du pension phangawdre phangam maga de ai paisa loi tho ma se bhot ta isorda mayam su no wen tambidana loi tho howda badagi hanak pension gi paisa mathang laktana I account खरले रहे मैं चेक तो रुपदा अदो I have brought मैं 10 लाख लेके आया हूँ ये पैसा उतना नहीं है लेकिन मैं जो लेके आया हूँ मेरा दिल से जो हृदय से जो प्यार है प्यार लेके आया हूँ प्रेम लेके आया हूँ आपके Thauram aduda saruk yakhiba AFESAM gi General Secretary Lieutenant Colonel L Manong Bana thabak tagi pothare haiduna khunai asida kanaba amadi chanafam khangdana miyoi Khangdaba miyoi sahi yam silakle haina mirai bibagi mahutta khunai asigi saukhat khongthangda pangba yaba karino khangdok piba chumgani makhoina khunai asida tengbangba ngamjaba hairagadi chingtang amadi furup asi amato oina punsinduna nungsi sanaba purakpa ngamgani haiki loinana thoram aduda sarugya khiba ex subedar major ais hormina athuba matamda yumthangnaba state singda lairiba Rajya Sainik Board ki office amadi laingakna phangpham thokpa sakthung phanghan bagum Manipur gi su chap manaba phanghaningi amadi ex servicemen singna amato oina punsinduna khumang sauksinba Manipur ama semnaba honamin se haiba wafam kya su phongdokhi हाँ बजे कोई पाइखल निंग बसे कोई राज्य सैनिक बोर्ड है बसी मपुंग भाने सेंबी बा अदुगा सीगा लोइना सी गई ब्रांच होइना आईडी सी की सब्सिडियरी होइना जिला सैनिक बोर्ड सिंग जिला खुदिंगी डिस्ट्रिक्ट खुदिंगी बसी लेगदबनी मसी के जीवु चौखल लदी मतुंग ता मखा ता कोइना अतई थबक सिंग पैकेट पे आएबा अदुगा सेकंड कोइना तहोनिंग मसिना एक सर्विसन मयाम से कोई नॉन एंटिटी होइना लई है बसे बसीदगे कोई सी सिंखत पीरगा अखोई बु मसक खंबियु अखोई बु रिकॉग्नाइज तबियु इन फ्यूचर लागलिबा अखोई के लाइफ असिदा अखोई मयाम असिना मणिपुर असिसु सेमकत से हना दम खनबगी ए याम नुंगाई अखोई के एसोसिएशन असिदा मयाम 100% असिना अखोई जॉइन तौरगा मणिपुर असि सेमकत लगा अफबा अचुंबा ईश्वर बु खंबा ईश्वरना नुंसीबा स्टेट अमा वैना
न्यू जनरेशन असिदा सेमसे हौखिबा एप्रिल अनीदा मणिपुर की तोंगान तोंगानबा मफम सिंगदा लैरिबा माहिलोइसंग सिंगी अकोइबदा फमलिबा दुकान सिंगदा मयाई काबा निसागी पोलम योंदनबा जॉइंट स्टूडेंट कोऑर्डिनेटिंग कमिटी JSCC ना लाउथोखिबा लैख्रे मसिगी मतुंगदा माहिरोइ लूप असिगी यूथ टास्क फोर्स अमा सेमदुना ड्राइव सथबदा फगलबा हिदाक मनागी पोलम सिंग मई थादुना मांगहन खिबगा लोइना मखाताना हिदाक मनागी पोलम सिंग योलंगबा दुकान सिंग थोंग लोनसिनक्रे हाइना JSCC की मीडिया कोऑर्डिनेटर सजतना फोंगदोक्रे ngasi tidim ground gi mayok nabada laiba Manipur Student Federation gi mayai loisangda pangthokiba paugi mifam amada mahakna makha taraduna lamdam asida drug amadi hidak mana sizinadaba lamdam ama ohennanaba mahairoi loop asina honaribani maramaduna lamdam asida dukan phamliba amadi canteen tawriba singnasu mateng pangbiu ngasi phagalakliba hidak mana gi polam sing asi lamhang amada puraga mai thaduna manghalagani haiki tai kunthra mathoi megi tai kunthra mathoi asi khoi chahi amagi amuktang lakpasida wal no tobacco de haiduna observe tawduna tumina laikibagi mahuta hairiba tongan tongan ba mai tambam sangsing asi Manipur gi kachin koya khoi gi district khudimak sinba thungna khoi gi 100 meter yard asi akaknaba yellow line ama hakpiduna khoi gi laibak mayam amadi mai tambam sangsing gi akoibada phambi riba school khoi gi dukan amadi canteen singi kano singda mapu sing sida koi gi aware oina bai khangan bi na bai gi JCC ki makai de han appeal tawjari Sahitya Academy New Delhi na Jawaharlal Nehru Dance Academy ga khusam naduna documentary film festival amangasi DM College campus te laiba academy asigi auditorium da pangthokre thoramadu da Manipur gi saknairaba aiba elangbom sonamani gi punsi wari da yumpham oiba aribem Syam Sharman na lamjing lamtakpa documentary amasu phongkhe tungda festival adu gi saruk ama oina aribam Syam Sharman na lamjing lamtakpa MK Binodeni Rakesh Srivastava gi poetry of North East amadi Gulzar gi Sahitya Academy haina mingthonba documentary ahum amasu screening tawkhe Board na lauba high school living certificate examination da ahanba position tarakraba mahairoi bhumika samurai latpam yauna pass tawraklaba mahairoi sing taramno okpugi thoram ngase pitambara English school da pangthokre kwakaithel hainau khongnem bida laiba school asina sinduna pangthokpa thoram aduda bosem gi secretary Dr. Chitung Mary Thomas Manipur University of Culture gi deputy registrar Dr. L Surjit amadi school adugi principal khairakpam Nilimana thoram mapu oina sarugyake ahanba position tarakraba bhumika samurai latpam da sen gi mana oina lupa lakh ani yauna khudol pot kya su piduna pukning thogatke masida natana atopa position lawraklaba amadi pass tawraklaba mahairoi singsu khudol pot kaya su peki thoram adugi matangda school asigi principal khairakpam Nilimana haikibada sahi tara romdama ngairiba school asina mahai masingda akanba miyeng sangduna aphaba mahairoi sing puthokna na ba honari haiki singsi motungda hore iba class 10 gi 9 gi epic pangang singsi su sigumba function si uzaraga makoi da su akoi su sigumba si tawning ba pokna na ba puning thogat pa motivational oi ba pot ni hena khallaga koina sinzari ni World Environment Day Thorongga Mari Lainana Lions Club of Imphal Global na sinduna tree plantation cum awareness program ama ngase Imphal East ke Yaral Pata laiba Mega Manipur School da pangthokre thoram aduga mari lainana Lions Club of Imphal Global gi secretary Jerome Bides na hai ngasi mak malem gi oina honglakliba aing asagi sang asi ngasi gi mirol na section ba matam oire environmental awareness asi nauriba mahairoi singda mapung fana khanghanabagi tangai fadaba asi gi yenglaga ngasi awareness program asi pangthokpani haike sahi asigi oina bosem amasung kosem na loba class 10 amasung 12 ki parikya da sagolban kendra gi oina mark wang na fangduna mai paklakraba mahairoi sing okre ngasi sagolban constituency progressive committee amadi sagolban block congress committee na sinduna all lambulen da laiba kuki inda pangthokiba sagolban constituency meritorious award yanthokpagi thoram aduda athoiba mithunglen gi oiba warol piraduna sagolban kendra gi MLA RK Imona kendra sigi oina class 10 amasung 12 ki parikya
Parikyada Mark Wangna Fangduna Mai Pakraba Mahirui Singda Piba Award Asi Sahi Asiga Taraga Nipalak Sure Mahirui Singna Hen Hotaningba Amadi Pagalangna Bagi Pandamda Award Asi Pibani Mark Wangna Fangba Kaktana Punsigi Oina Mai Pakpanate Ngasigi Digital World Asida Mama Mapa Oibesingna Masa Oibesingda Nampu Tobiganu Makoina Apamba Lambi Aduda Hena Pukning Togapiu Laibak Ama Saukatpa Haibasi Haurakliba Mahirui Singi Kutalai Haike Ki thapak ICT mi lising tara ko bada hapak ko dise samchani sum lising ma ko aduda ngata ngai siya ko employment doesn't always have to be from the state apoi private entities me labor state to igera koi Manipur macha sing ma pan chalaga in so many top firms that thapak to bonga mi bese not just India wang da sakada ate country khuding is sakada for India macha they were having to Manipur so why? Kay dino ako some talent naman lele pagi nambagi nilo Manipur Updates Group ke Mission Green Manipur MGM ki Makhada Mahausagil Khalkanbagi Pandamda Imphal East Police Amadi CC Higher Secondary School ki Mahiroi Singna Kusamnaduna School asigi campus manungda Masing Yamlaba Usara Singh Thakibaga Loinana School asigi campus Singsu Sit Sankre Manipur Updates Group ki Maikei digi Imphal East ki OC Oriba Binotna Cooperation PB bagi damak thagatpa phongdoke Central Bureau of Investigation CBI gi Special Task Force STF na lamdamasida Manipur Police Commando na chatikiba tongan ba sasinaba khutthongna bagi thongdok ani ga mari lainana semkiba sarchit ani gi mathakta ain gi oiba thogat lokhatpagi ayaba pibinaba Chief Judicial Magistrate Imphal West da wakalakre Central Bureau of Investigation CBI STF na Sega Road Konjeng Hazari laikai dagi khungbong mayum Oceanjit chahi kunma kun apokpa KS ibom chabu Imphal West District Police Commando na tauthong makha laikai gi intervillage rota hat khibaga mari lainana person manga gi mathakta haukiba yumsakaisa numita anoba sarchit amasu Chief Judicial Magistrate ta thagalakhiba laikre sarchit thagat kraba commando person sing adudi haubom marak kaisam laikai dagi Havildar Laisram Prem Kumar apokpa L Lukhoi matamaduda Havildar Weramba Churachandpur gi Tuibong Forest Gate tagi Laisinbam Romesh Apokpa El Chauba Matamaduda Constable Weramba Yaripok Tulihaldagi Muhammad Ibomcha Apokpa Muhammad Latif Imphal East ki Thayong Village tagi Akhuf Luther Apokpa Laikhidraba Sothang Kom Amadi Matam Aduda Havildar Weramba Thanga Oinam Khwairakpam Laikai dagi Khwairakpam Somrendro Apokpa KS Ibochawni case asiga mari lainana Supreme Court ki yathang amagi makha da Special Investigation Team SIT semduna thijinba horakhibani Imphal manungi sensitive area singda thokhaningdaba thodok sing thoktana ba lokalakpa section thorangi saruk ama oina ngasisu city police station gi manung chanba pauna kethel lambi MPP office mamang polo ground maning amadi BT road ki akoiba mafam singda Imphal West Commando Bazar unit na park sanathi bahumbagi thabak sathakre numit yungba matung pung 3:50 dagina 3 kun fawba sathakhiba operation aduda punna Miyoi Chaniga Tarahundoi Masa Masagi Saktak se Puthok Handuna Masak Khangdok Pagi Thabak Chathake Maduda Masagi Saktak se Puthok Pangamdaba Miyoi Taraga Hundoi Makata na verification Sathana Bagi Damak City Police Station da Sinake Paugi Mertha Natyan Babrek Amatanga Laujari Mahai Manipur da ahan moina UPSC MPSC na loba IAS IPS amadi MCS na chingba exam singi preparation khakta da yumpham oiba amadi hiram asida khang heraba oza sing khakta na lamding laptakpa institute ni mahai gi faculty sing asi UPSC exam gi experience leiraba masa gi subject ta mapung phana qualified oiraba oza sing Manipur dagi IAS, IPS amadi MCS na singba services ta mai pakpa candidate sing puthokpa haibasina mahai gi pandamni mahai na exam asiga mari leina ba course khuding ma quality leina affordable oiba fees ta fangali hotna janingba thawai yaujaba mahiroi singi damak makhal kaya gi scholarship ki tengmangsu piri lengsin biraksi mahai Civil Services Institute Kwakathel Bazaar
India की top university सिंगी मरक्ता अमा ओइरिबा Assam Downtown University Guwahati the Engineering, Management, Nursing, Pharmacy, Hotel Management, Paramedical the Ming Chanbining Singna Sitful Oidringai the Ngasimak Lakpiduna Ming Chanbiyu. Admission Office Assam Downtown University Babupara Bosemlerak Imphal. Hey, Bema, exam pass to buge harauge di leitena unga phami du karigino. Tamoyage school puna taminradi I like tamatoge. Ay ay ma amtang ko. Nangbu khoi IBM ga lairik punna tamina ba tanbrane. Aidi science stream pame. Aduga khoi ichanto mina art stream. Aduga Manipur di science ka arts ka pulap tamina ba yaba afaba school amata sulaite. Akhoi ichanto mina aiga pulap samina ningdana tawrine bacho. Hey, karigino na hey noy adyang wari duba. Ha. Noy ani punna tamina ba yaba school ni na aina thiba saluri sa. Imphal airport manakta leiba changangai usikod dane. Advanced School of Arts and Science haidana maling khaledra. Hari school is the MIL gi subject khudimok loina tamba yare. Aduisu matakta tha ahum khudingi free medical check out. Hey, nangbu adiyam phaba school am phangaga nacha ani gi form lorok tri di karigino. Taso oisu apam mina ti kai doroge. Say form. Lauri en he. Break ki matungda mayam bamu kahna taram noksari Thawbal district ki hairok talaiba Manipur da amat ngairaba Ningol Club hairok na sinduna protection and conservation of hairok Wangjing River haiba hiramda miyam gi oiba mifam amangasi hairok sampra thong da laiba Friends in Need Society hairok ki sanglenda pangthokre ngasi gi thoram aduda Wildlife and Biodiversity Conservation Committee WBCC Manipur gi President Rabi Takelambam Ningon Club hairok ki Secretary General Khundongwam Sophia hairok Development Maira Paibi Association gi Secretary M Gambini amasung Youth Development Club Thong Wangmagi President Saikom Ibo Pishakna Athoiba Mithunglen Singh Oiki Loinana Central Institute of Plastic Engineering and Technology Sifet Takel gi Suresh Kumar Khuraizam na resource person oina sarugyaki ngasigi thoromgi wangang oina turel asida plastic ki pothok na maram oiduna nongmagi mosilakpa amadi laingoi pekpana maram oiraga turel asigi ising phalaktriba sing asigi matangda matau karamna kangadage haibagi matangda wafam kaya phongdoknaki loinana turel asida surga chari basing da su apan oidana ba kari thabak thoram sing lokhatkadage amadi turel asida mosaliba plastic sing asisu matau karamna recycling tawgadage haibagi matangda loinana turel gi asengba ising asi lehanana ba pandamda singda uwak koksilakriba sing asisu kalhangnana ba wafam kaya khanaki mifam aduda hairok Wangjing turel sing asi mosalakriba amadi miyamna thengnariba khudong chadaba sing asi kananabagi dam matangda hairok apunbagi oiba chawba mifam ama athubada pangthokpa amadi hairok ki laikai khudingmakta nisa sizinarpa hengalakpana nisa yoliba sing thingnana ba warep sing su lokhi Monsang Pantha Youth and Cultural Club MPYCC na sinduna save Chakpi River from plastic pollution haiba timda Chakpi Turel gi khonung sing sit sengbagi tharam ama pangthokre Chakpi Turel kanabagi pandamda pangthokiba thoram aduda Monsang Pantha Khulgi ahal chamaga yangkhai romna charugyaki Turel khonung sengbagi thabak adu United College Lambung Chandel gi Monsang Pantha Khulgi aroiba fawba chatheki Assam Sanskrit Board ki fact certificates pai bibada achoba thodang loriba geng khutpu seng ngasigi laingak asina khanglaba fawbada tumina laisinbagi thawong asi akanba moong da yaning de haina apunba iramdam maheroi sinpanglok AIMS na phongdurakli AIMS na thadorokpa cherol asina makha taribadi hojik Manipur gi college amadi school institution yankhai gani pandagi maheroi chaniga kungamari fact certificate na kumja lising aniga taragani pangi session da ming chalam le haibasi chapsana khanglabani masida natana atopa maheroi kaya amasu leiram loi hainingai leite maramaduna hiramasigi matangda AIMS na thijinbagi thabak sathari maheroi chaniga tarukna ming chalam kiba school amadi college ki authority maheroi singi mama mapa singna AIMS da laktuna wakal taminaba Khangalakpaga loinana Assam Sanskrit Board ta affiliate toba institute sing amadi study center sing asi thijinbagi ware fawba lawrokpa yai harakli AMG NREGS amadi PMYG gi matangda Manipur Social Audit Agency na sathaba
Social Audit Gram Sabha ngasi Ulau Gram Panchayata pangthokre Ulau Mayai Laikai da sathakhiba Social Audit aduda Bisnupur Jila Parishad ki Adaksha Dr. L. Romabai Devi SDO Nambol Bobo Sandam Ulau Gram Panchayat ki Pradhan N. Sarat Maitai Amadi Member Singna Athoiba Mithunglen Singh Oina Sarugyaki Thoromaduda Sarugyakiba Manipur Social Audit Agency ki Bisnupur District ki Social Auditor T.S. Panchakumarna Hai Central Government na MGNREGS ki thadariba senfam asi miyamda tasengna yobra yogdabra natraga miyamda kanaribra kanadibra haibadu sek taunanaba amadi miyamga apamba sing adu khannaba social audit gram asi pangthokpani haiki maram dia koina hangasai gi koina admin dagi orga narega na thadariba som ministry dagi thadariba funding jingje hariba funding jingje niyom sumna seasonaribra seasonadabra praja jingje willingly thabake work demand fajana tobra tobdabra thido matungda hariba issue mayam do koina phangai findings mayam do ngasi social audit gram sabha haije 6 days su do koina pangthoeba aduga hariba issue jingje koina phangwa findings jingje read out toraga adaida praja jingdagi amu lakpa ko gi voice koina note tora matungda koina report chemo taunanabagi tanja do ngasi gram sabha sida lobune koina Sahi asigi oina kosemna loba class 12 ki parikya da art stream da ahan position tarakraba EK Higher Secondary School sangakfong gi mahiroi oina Berlin Maitai ngasi State Bank of India Moirang branch ki manager K Ravi Kumar amadi staff singna harau tayamna okre ngasi branch asigi office da pangthokiba thoram aduda SBI Moirang branch ki maikai dagi oina Berlin Maitai bo achambo khudol pot piduna pungning thogatke Miroi Karana Sendal Lambi Gidamak Kalaga Mafam Karadagi Farga Yolamba Usek Utum Laba Ani Uren Ama Smart Universal Academy Sakmaizin Kunogi Secretary and Sanjoina Usek Sing Adu Lupa Chamri Chamri da Lairaba Matungda Tek Takaidana Unique Wildlife Protection Committee da Sinarakle Haina Committee Asigi Cherol Amana Hairakle Cherol Aduna Makha Taribadi Usek Sing Adu Ngasi School Adugi Oza Sing Yauna Makoina Hingbada Hainagadaba Mafam Singda Thadokre Hauzik Usek Sing macha kokpa amadi marum konba matam oibana kanagumba singna usek phaduna chaba amadi senda lambi chathabagi thabak thadopiu haina su miyamda appeal tawrakli Hauzik Education Department gi makhada Government High School amadi Higher Secondary gi thakta mahai tamliba mahairoi singda thangta tambinaba oza logbagi RR Shemba loiduna Higher Authority da thakhiba asida Laingak asigi Chief Minister amadi Education Minister na miyeng sangbiduna oza lobagi thabak asi thujinbiu haina Kanglei Indigenous Martial Arts and Cultural Society ki marks ki Publicity and Information Secretary gi Cherol amana hairi Cherol asina makha taraglibadi thangta gi oza lobagi thabak asi marakta election lakhibana maram oiduna matam khara panthakrabasu hauzik election loikrabanina khara thujinbiu hauzik oiriba fibam asida ki marks amadi JSC na laingak ki thabak asida chingnaba pokhale Masida mahiroi singidama khalaga athuba matamda thabak oina pangthokpiu hairi mahiroi oiringai amadi naha oiringai punsida kathokpaga loinana honakiba khuding punsida mai paknabagi achoba maramni lemna mangloi haina yaski director Armstrong Pamena fongdokre wafam asing asi global sappers community Imphal hafna sinduna Khumal Lampak Sports Complex da laiba valbavanda pangthokiba saving career gi thoramda resource person gi oiba warol pireduna haikibani mahakna makha taraduna punsida mai pak pamiyoi ama oinabagi damak isagi chanaba career adu mamutana khangdok pagal loinana honabagi tangai fadaba lai haiki You fail because of your parents. You fail because of yourself. Learn from me. Look at me. Despite so many difficulties, despite so many problems in life, the problems of finance, the problem of school fees not being paid in time, of all the distraction that will come on your way, please do not be distracted. You have to stay very, very strong and committed. Your friends will come and say, ngasi picnic chat ngasi movie yung so many things, so many reasons will be there for you to stop studying or for you to stop giving your attention. Thauram adugi nungi oiba warol piraduna Global Sappers Community Imphal Hub ki curator Bangkim Nongthongbomna mahiroi singna class 10 12 amadi graduation loiraba matungda kari subject logani karamba lambi da setkani amadi masagi chanaba career khanbagi matangda chamamnaba adu kokhanbada mateng oiragani haiki Thauram adugi nungi oiba warol piraduna Global Sappers Community Imphal Hub ki curator Bangkim Nongthongbomna mahiroi singna class 10 12 amadi graduation loiraba matungda kari subject logani karamba lambi da setkani amadi masagi chanaba career khanbagi matangda chamamnaba adu kokhanbada mateng oiragani haiki
Class 9 dagina class 12 aduga recently class 10 passed out giba class 12 satra passed out giba singai se moida kari career lauthha sige makha ta base kari subject tam gani graduation da kari line tam gani adai dagi BSc tam se har ga subject combination se karam ba logani haibagi madu makhoida laiba doubt mayam do adu duigi clarify tawgi opportunity ma pijabane masida adu akoina expert mayam ma invite tawjaraga expert akoi ngasi expert kun hena lengjal laga leiri different various fields mayam gi ado angang singai gi di yam afaba opportunity amane Amaromda Thauramadu Sarugya Kiba Imphal Valley School gi class 9 tamliba Mahiroi Serina Huidromna ngasi pangthokliba Thauramasina makhoi gi wakalda leiramba chamamnaba kaya adu kokhanbaga loinana masagi career khanbada mateng oiragani haiki. Career counseling program is going to be held, and I think it's very good that they are having such. This is a big opportunity for all of us, because so many of us have problems with our with what we are good at, and this is helping us to identify that. So I think it's very good. Paugi Merthan Atenba break amatanga luxury. Nauka Hearing Aid Center Kumja listing ama chapan marifom do digi hona chai kontramanga hena Notice India ahan hearing aid clinic mo ina lereklaba Nauka gi Imphal Center ma hangjare TV ma phone gi konjel loinana nil khongum fam na tabang ngam dagi awaba mayok na dibna al koding mag wabi rugano Nauka Hearing Aid Clinic tanga simak lension directuna completely invisible water resistant amadi rechargeable oraba digital hearing aid hapiu tabang ngam gi pangal wana badom gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Phawai Sangmam Laikai near Community Hall. Mobile number na 6000954159. Leisure adongi damak Salai Mart Home Delivery Service. Numit khudingi sizinaba household item, FMCG, grocery item, fruits, vegetables, fish, amadi chicken, school, college singi canteen, institutional amadi, hospital canteen supply. Masida sunatana, isagi usop, taksa hizanaba, function, program amadi, taksangi seva phambiriba singna, grocery item, yumda leina order tawiba yagani. Cash amadi card ki payment tawiba yagani. Order tawiba matamda lupa changwa dagi tadana tawiyu. Akupa marol gi damak pizza number asida call tawiro. Asian Girls Academy da class 11 science tamnana bagi admission form thajare school sida qualified oiraba mani mapung phana train torbo oja singna takpi tambiri mapung phana sem sarbak sukulai folam suna thamlaba laboratory sing sang naina weekly the monthly test pangthokli subject khuding mapan gi expert na counseling piri ngi mangal pibaga loinana fajaba moral character tambiduna lamdam sida nupi singi tha wakhal hanamgi pandam da linkaliba Asian Girls Academy Sagolban NC Road Bijoy Govinda mamang lekai Manipur State Transport MST na ahongba nungaiba amasung arapa mafam kayada matam chana yohanduna Manipur gi praja miyamda inter district bus service haudokhrabagi makha tarakpa oina lakliba June gi tarik manga dagi Imphal to Ziribam bus service haudokcharagani ahongba nungaiba amasung matam chana yohnabagi pandamda changselakliba MST gi bus service asibu fangnaba praja miyamda advance booking gi kudongchaba amasu pizari masigi damak adomgi apamba seat soidana fangnanaba mangzaunana miyamna MST office Moirangkhomda lakpiduna ticket reservation tawbiho makhatana MST na shuti holiday numita bus hiring tawbagi kudongchaba amasu thamjari akupa marogi damak phone number 9774196710 asida khangbiba yagani Break matungda mayamom kahna taram loksari Christian lining gi pastor oina hauzik thabak tawriba pangan tabidagi hauzik na Christian lecture house khwathong da laiba Laishram Prem na spiritual hospital haina mingthonba sangathan ama linkalaga Hindu amasung sanamahi lining chatpa mioi kayabu namduna Christian lining chathalle haibagi wakat kaya kangleipa kanba love KKL Manipur da lakle mahakna chathariba khongjang aduda Premabati Kaubi nupi amasu yawi haiba khangle maramaduna khwathong da laiba spiritual hospital asi khudak tagi thingzale pastor Laishram Prem amasung Premabati na makhoina sathakiba thawong adu athubam matamda sengdokadabani haina KKL gi cherol amana hairakli Tripura gi Health and Family Welfare Minister Sudip Roy Burman Chief Minister Biplab Kumar Defna Luchingba tha tara manga suraba BJP IPF tigi sungsin naba sarkar gi minister oibadagi lokthokre Sudip Roy
na party gi mayokta tawkiba thabak nungaitaba lairaki haina pawgi likhun amana palli hiramaski matangda Chief Secretary in charge Kumar Alok na irai numitta official notification ama thokre Sudip Roy Burman na pairamba pharmacy Chief Minister na paisinkre handak ta pangthokiba Lok Sabha mikhaldasu Sudip Roy Burman party gi dama campaign kaya tawkide adubu panba yaba amana Sudip Roy Burman asi hauzik lairiba BJP IPFT anigi sungsinaba laingak asi semlakpada achoba thodang laukiba mioi amani Arunachal Civil Society na Arunachal Pradesh ki Chief Minister Pema Khanduda Mikhal Mamangda Hatok Pikiba Khonsa West ki MLA Tirong Abo amadi atopa mioi taragi mihatpa khudakta puthoknaba taksinkhre ACS ki Mihut Singh na Chief Minister Office ta leibak pokpa numita ai bache ama pisinkhre haire rajniti gi oiba khudong chabalongnaba MLA adu hat kiba oiramgani haibagi chingnaba lai loinana India government na Arunachal Pradesh ki miyambu thawoi bidabagi mami tai haina pisinkiba aduda palli hauji amuk sanabagi pau phangbigani lamdam asigi haurakliba naha oiba sanaroi singbu yokhanabagi pandamda Classic Group of Hotels ki makada Classic Football Academy CFA ngasi Khumal Lampak Main Stadium da hangdokre Academy hangdokpagi sarup ama oina ISL sanaroi amadi I League sanaroi singi marakta friendly match amasu sanaki ngasi Khumal Lampak Main Stadium da pangthokiba Classic Football Academy hangdokpagi thoram aduga mari lainana CFA gi Technical Director Renedina Tom TV da phongdorakibada ngasi hangdokliba Football Academy asigi oina Imphal area da training center ahum thamgani hairiba training center asi ahanbagi oina Khonghampat Malom amadi Lilongda hangani masigi matungda Ukrul Chorachandpur Moirang amadi Thawal na chingba mafam singdasu training center sing asi hangnanaba thawrang tauri haiki experience player मैम हलागा कोचिंग लाइसेंस लोरगा लाइबसी मोइसिदी कानब लौरगा मणिपुरी आंगांग मैम से मपानदा पैसा तिंगना चतना मणिपुरी एकेडमी अमा हांगतोगा बेस्ट फुटबॉल दो तंब तारगदी मणिपुर फुटबॉल दसु काननी आंगांग सिंदसु काननी अदुगा ISL I League Indian football gi team ladies कानगनी हाइना अदुबु this is just a start तौरिबनी अदुगा अखोय मालोमदा फुटबॉल सेंटर अमा अदगी खोंगामपाता अमा Lilongda ama ado si start oibagidamakne aduga Manipur da potential di yamna lei to mayamna loina khangbanina akhoi Churchanpur da Ukhul da Thawal da Moirang da potential leiba jaga jaga sida chalga akhoi gi centers spread out tawsu torokhini aduga tha ama ani gi matungda karigino hajikti 350 kids to sure aduga sina spread out sidagi phanyamna helakine karigumba akhoi gi training program jin phajana chathaba taragadi aduga sidagi best khalaga under 13 under 15 under 18 gi da I League sananaba adugi target ne Tentha Khongbal Welfare Association takwa tentha na sinduna tha asigi tarani thoi dagina team kuntra humdoina saruk yaduna Tentha Khongbal multiplex ground da sathariba takwa trophy 2019 gi ngasi sanakiba match ta Lisbon Luwang sangbam na CPC lamdingbu panjil ahum sinoda maitiba pikre Lisbon gi mai pakbagi panjil sing adu Sawas Kishan amadi Japis na chankhe aduga ani suba match ki oina Tolhai FC Tentha na NYPC Thobalbo panjin Taruk Marida Maitiba Pike. Ngasi nungtil phone na kiba pause singda kari kari maru eba pau yauri bagi habdo mayam purna mung miyeng taminasi. Kangleipak ki Maira, Rims ki OPD Tingjinba Director Shantana amuk hangdoktuna mathok tohon kre. Jun nipan fawagi manungda thakna vaising phangandrabadi tidim lambi pungni funipan ban tawgadauri Manipur da punna lever card paiba sinmi lak amaga lising kuntra laire fact certificate season aduna mahiroi chani ga kuntaruk 11 class taming chalam le AIMS Kangla Pau Napna tata truck amadagi lupa crore taret romgi yamna drug brown sugar mioi ani dagi fare rekha mi hat kamari lenana fagat ki baba puraiba court na numit tarani remand pikre Thang ta yokhan bagi mi form pangthok kadawri thakna vaising pidrabadi khongjang changsilagani committee Manava Union Minister Singh ngasidagi office paiba hokre Home Minister Amit Shah ngaksel Minister Rajnath ke thodang chauri angangi hakki ngak senabagi matangda khanakre malemgi hidak mana sizinadaba numit thoram pangthokre Pandam Thaksi khasi leinaraktabana Manipurda ingtapa amasung saukhatpa purakpa ngamdabani Radeshyam Naurem Dijamani numit tarani gi police custody remand lokre Sukna school sing yangshin kre Samasaki High School di abot akai langthokfam onthok lamle
लोइसिलकदा मरुइबा पाव अमुक हन्ना रेखा मिहाट कमरी लेनना पुलिस ना फागत खरबा मपुरोइबा दिजमनी कोर्ट ना नुमित तरानी पुलिस कस्टडी रिमांड पीख्रे जेएससी ना तोंगान तोंगान बा वायरेप अहुम लौख्रे लैंगाक सेक्शन थौरांग कया लौखलबसु रोहिंगा सिंह संगसिलकपा लेप्ट्री मोरेदा पुलिस ना रोहिंगा मापन अमदी पुसिलकपदा चेनबा अमा फागतख्रे ओइनाम अर्बन एक्सेलरेटर वाटर सप्लाई स्कीम अथुबम मतमदा थबक हौदुना मियामदा इसिंग फंगनद्रबदी खोंजंग लाकदौरी अमदे रिम्स की डायरेक्टर सिंधु हाइबदाबी तौदुना नन टीचिंग एम्प्लॉई वेलफेयर एसोसिएशन की खोंजंग कंसिलकले ngasi oinadi manipuri paw matang asida loijare times of manipur news ming tabiri ba punamang po ARUNBALA amuk hana khurumjari